ngasi nongmanini sida manipur gi tongan tongan ba mafam kaya da chukhiba nong namaram oiraga nambol turel gi imai ka hena wan kalakpada natana turel gi ising mafam khara da pathorakpana turel gi akoibada tariba miyam mi painare nambol turen pathorakpa sina maram oiraga lawfam kaya su ising na thumjin khibata natana turel nakna leiriba miyam mi paiba poknare turel gi imai wan kalakpana oirakliba fiba masidagi ngakthoknaba lenga ki mari leinaba official singna atuba matamda miyeng changbiduna nambol miyam gi mi paiba sibo kokhan binaba mafamadugi miyam na lenga ki pukning jingsilakli Turensi mamang da khot le tau di ni na dum tau kre ba tau bo ka simoi ni am lu na tau bana tamina ising je mapan dang tau bani na manung lu tamina dum kan tau lona ba sida moi na turen mapan do nakra bani na ising do iput powder amina khoi bilam ba ti bora tara kunna thangna ba sida nga ini adu sila khong oi chele ba maru na khoi singil lam singda lamai thadok tana sing kok thok pa pam unna bu hona basina maram oira kanda ekhoi ising jin nong hek chu baga 24 hour phadu tapak te ising thumagi thodok si thokpanina haiba si miyam puna mangna khangna raga su sarkar gi lokhapam thokpa adugu ba dai te leiba ade sing sau sahi guding thobanina masi sarkar na su hena khangbi gadra ina khale ahi pa ba sina khoi yum da leibam khangde ko aduna sarkar na khoi miyeng changbiraga khoi sigi toren khumban the amtang ma khoi asang ba loina chanchalaga di ko khoi da pakhat pa thuke pati khapane nambol turen torban asidagi pathaduna ising asi yumlakta ka hena sangsilak tungai da manipur sarkar na lokhotpam tokpa mani lenaba department sina lokhotpam tokpa thabak adu mapung phana lokhot piragadi praja singda isaugi khudong thiba mayok nagadabadagi kanba phongjagani haiba asini audam jariba naresh sam impact news nambol